Incredible Story Manipur na ngasisu aigi nuksiraba viewersinggidamak 2024 da release tawkiba disaster amadi adventure da base tawba La Palma gi movie puduna laksari. Movie asi asengba thokiba warida base tawduna puthokpa movie amani. Movie asina fangkiba rating khara pallabada IMDb rating da 10 gi manungda 6.2, Rotten Tomatoes da 100%, Google users na 61% like pikraba movie amani. Fare adudi mayam movie asigi samlappa wari amadi movie asida saktam langlibi pandabi movie romda oina mai onsilasi. Film asi Spain da leiba La Palma hairiba island asida asengba thokiba thodokta base tawduna puthokpa movie amani. Island asida family ama koiba laami adubu makoina leiriba island asi khanghodabi volcano ama pokhaibagi mawongda samudragi imai asi khanghodana yamna wangkhalaklami. Asumna miyoiba jati asibu tumna hatlage haibagi matawgum isingi imai asi yamna kana hengalaktuna miyoiba singi mafamda awaba kaya ama pirami. Asumna utlaba matungda movie asi matang asida miyoiba sing amadi family adu nature na piba khudongthiba asidagi masana masabu ngakthokjaba ngamjakibra haiba asigi wahang asi hangladuna movie asigi haurakpada aikhoida ulaklami. Film asina haurakpada naha oiribi nupi ama makoigi vacation aduda koinabagi damak samudra aduda jahaz macha ama thauduna laami. Matam masida nupi aduna photo kaptuna selfie tawba matamda magi managi sana ama yauramde. Adubu manadi matang asida khalami adudi photo kaplingai matam masida magi sana adu samudra asida tasan khrabra haiduna masidagi maga lakminariba best friend aduna magi sana adu samudrada tabra haibadu yenge haiduna samudragi ising aduda chongthakirami. Aduga mathangi mikuptadi ising manung adudagi yamna angakpa khonjel ama taba fangi. Aduga mafam asida leiriba samudragi ising asi brung sauba hauraklambi. Ising asi asum hena saduna saugalakpa matam asida makoina lakliba ship asigi surface asisu glass na kharami. Masidagi asaba aduna glass asibu chekhairaduna makoi pulap samudragi ising asida tasanduna makoi punna loina thawai tharami. Numit kharanigi matungda La Palma hairiba island asida family amabu vacation lakliba asi ulaklami. Aduga makoina hojik lakliba island asi volcano island haiduna su khangnarami. Adubu volcano leiriba sing asidi 1948 ta pokhaikhibadagi ngasi fawba kari amata tawraktabi adumak leikrabani. Adubu mafam asida lakliba makoigi family asi miyoi marini. Aduga makoigi mama amadi mapa makoi anigi nungsinabagi mari asi kaya sesinaba oiramde. Maram asigi damak mafam asida laktuna makoi anigi oiba luhongbagi mari asi chesannabagi damak vacation asida La Palma hairiba island asida lakhiba oirami. Aduga hojik makoina lakliba asina makoigi relationship asibu kaihandabi chesinna thamnabagi damak aroiba chance adusu oirami. Asumna makoigi family asi mafam asida iroinabagi damak sem saduna leiringai matam asida makoigi machanupi Sara asina mafam asida sana ama taramle haiduna khullaga puraklami. Sana asi uba matamda mapanadi asumna hairaklambi madugi sana adu aikhoigi imung asida kana amatana sidi haiduna. Masidagi Sarasu kari amata khandabi sana adu table aduda thanami. Adubu hojik makoigi family asinadi kari amata khangjaba nate mafam asida makoina laklaba matungda nature gi oiba khudongthiba disaster kaya amanasu makoibu ngaiduna leire haiba asidi. Nakal amaromdana masigi sing asida Mary kauba geologist ama magi kalik amaga mafam asida research tawnabagi damak laami. Asumna makoi anina lakpana surung amada yauraklambi. Surung asida makoina changlaktuna yengba matamda handak mukti hanaga manadaba mongda Kanagumba kharabu thengnarami. Madudi mafam asida leiriba nungsing asida Kanagumba cement manba pot amana kupsinduna leiriba asi thengnarami. Aduga Maryna magi punsida ngasi thengnariba asina ahanba thengnabasu oirami. Maram asina Maryna masibu karino haiba khangnabagi damak cement manba pot asigi sample kharasu collect tawrami. Masidagi makhatana makoina yenglakpa matamda Maryga lakminariba magi kalik aduna mafam asida sekpi asiba kaya marom amabu taaduna leiriba asisu urami. Masidagi makoi anina mafam asida examine tawduna yengba matamdadi hojikti khangle mafam asida carbon dioxide ki chang asi aduki matik yamna wangna leire haiba asi. Asumna leiringai matam asida asidagi henna ngakpa thodok amasu thengnarami madudi makoi anina adumak examine tawduna leiringai makoina leiriba surung asigi mathak thangba saruk asi yamna chauna crack chatpa hauraklammi.
Nakal amaromdana aikoina uba fangliba asi Geologist Office aduda makoigi Director adu newspaper ama paduna famduna leirami. Asumna mana newspaper ama paduna leiba matam asida ngasai mamangda thokhiba La Palma Island asida jahazda chatkiba miyoising adu loina sikhre haibagi pau asi yengduna leirami. Aduga newspaper aduda makhatana matau karamna makoising adu sikhribano haibadugi maramda examination su yamna kanna tauri haiduna irami. Newspaper asibu paruraba matungda Director adu wakhan munna khanduna leirami. Ngaihaki matungda Mary amadi magi kalik adusu office asida yauraklammi. Makhoi anina mafam asida yauraklaba matungda Director adugi mafamda surung manungda makhoina thengnarakhiba wafam khudimak Director asigi mafamda loina tamami. Aduga Mary na makhatana Director adugi mafamda harai surung aduda aikoina hana mamangda amukta thengnadaba mawongda hu chelaba carbon dioxide nungsit amadi aluminium oxide kaya marom ama marang kaina lei. Aduga surung manung aduda leiriba nungsing adugi mathaktasu karino khangdaba cement manba pot kaya amana kupsinduna su lei hairami. Aduga makhatanasu asumna harai mafam aduda nong chubagi chang asisu hanadagi hena yamna hengatle. Rainy season gi matam asi yamna sangdokre. Asumna adumak leptabi nong taduna leirabadi mafam aduda leiriba nungsing adu hanadagi hena crack chatpa adu hengalaklagani haiduna. Aduga amuksu makhatana asumna hairaklammi. Asumna adumak leptabi tawduna leirabadi mafam aduda earthquake natraga landslide ti sungsoi soidana thoklagani haiduna. Adum oinamak Maryna hairiba wafam asida Director adunadi yaningba foramde. Aduga Director aduna Marygi mafamda asumna hairi matam sangna kuina nungsing adu adumak ching aduda leirakpana ahongba kharadi adumak lakpa haibasi masana tabani. Maram aduna honglakliba khudimak normal oina adumak aina lawi hairami. Aduga amuk Director aduna makhatana asumna harai mafam aduda hu chelaba nuksit amadi nong leptana taba khara aduna maram oiraga mafam aduda yamna chauna earthquake amadi landslide thokpagi possibility adu karisu oiroi haiduna hairi. Asumna hairakliba Director asigi wa asi taba matamda Mary amadi magi kalik makhoi ani adudi yamna nungaitabasu phawjarami. Makhoi anigi wakhandadi karigumba khudongthiba amadi soidana nangadore haiba asi khallambi. Aduga hojik Maryga chatminariba magi kalik oiriba nupa adudi wakhan yamna nungaitabi tuminna leirami. Aduga Marybu map amagi manakta kausilami. Aduga map aduda yenghalaba matungda asumna harai La Palma Island asida 1948 ta thokhiba volcano eruption aduda thoktringaigi mamang mafam asida leiriba chingsing asi yamna pikna crack chatpa horakhibani. Adugi matungda achauba volcano adu thokhibani. Adubu hojik mafam asida leiriba crack sing asidi hanagi dudagi hena yamna chauna crack mayam ama chattuna leiribani. Hojik mafam asida chatliba crack asidi miyoiba fawba changba litpa challibani. Maram asina aina thajai madudi mafam asida karigumba volcano thoklakpa taraba yamna tamthiba mawongda sathina island asibu pungtum tumna mangani. Mafam asida leiriba island asi amuk hana uba fawba fangdabi mawongda samudragi ironungda lupkhigadoribani. Adumna tarokpa matam maduda mafam maduda leiba mipung khudimaksu amatta hingba ngamloi. Adugisu mathakta yamna tamthiraba tsunami amasu lakadoribani. Masigumba khudongthibasing asi loina khanglaba fawba Director asina kari maramgidamak miyamdagi masising asi losinduna leiribano haiduna yamna pendana hairambi. Masidagi Maryna asumna hairaklambi makhoigi Director asina matam kharagi mamangda mafam aduda landslide amabu thokani haiduna lauthoami. Adubu mana asumna lauthokrabasu mafam asida landslide ti kari amata thoklamde. Maram asina mahakpu oidaba pau santoi haibagidamak mana tawriba thabak asi bhawba tatkadawbagi tawkhrabani. Maram adudagi mahakna mafam asida khudongthiba kaya ama thokkadarabasu leibak miyamda hanana mangjawnana lauthoktriba oirami. Karigumba thokkadoriba khudongthiba adu thokkadore haiba chapchana khanglaba matungda khaktamak lauthoknaba hotnariba oirami. Adum oinamak Mary amadi magi kalik aduna di khanglamde makhoigi Director asi hojik mental health problem leire haiba asi. Masigi matungda Director aduna forensic doctor amagi manakta chalami maramdi ngasai samudrada asibo oina fangkiba miyoising adugi report adu longdabagidamak. Aduga hojikti Director aduna su khangle siriba miyoising adu temperature adu yamna ka hena saba hengalakpadagi makhoising adu siribani haiba. Aduga mafam aduda carbon dioxide amadi sulfate gas kaya marom ama hena leibadagi
mafam aduda makhoising adu siribani haiba wafam asidi hanadagi hena normal oidaba thaudok amasu oirami nakal amaromdana mafam adugi resort aduda amu ulaglami hojik mafam asida nikki family adu yamna harauta yamna punduna leirami aduga sara adudi swimming pool amagi nakanda tumina famduna adumak leirami mana asumna leiringai nupi macha ama changlaktuna magi manakta samudra khongbanda volleyball sanariba asi yaurusi haiduna hairi adubu saranadi mahak sanaba adu yauba yaroi magi maupanupa asi mana yengsinduna leiri haiduna hairi aduga saragi maupanupa asisu laina amana naduna leibana sarana mabu yamna kupna yengsinduna leiba oirami masidagi magi manakta volleyball sanasi hairamba nupi macha adusu mafam masidagi adumak chatki sara asi mafam masida laklaba matungda magi friendsingbu samgatpa adu mana pambani adubu mahak introvert oibana maram oiduna mana pamliba adu phangba ngamlamde masidagi mana iroiba loiraga karakpa matamda mapana magi mafamda mahak tumina leiriba wakhan nungaitriba adu koknabagi damak mabu pukning thogatpiba oina mafam asida sanariba singasi masu yauruso haiduna hairi aduga makatana saragi mafamda mapana asumna hairi nangi naupanupa asigi damaktadi karisu khanganu mahakpu aina yamna cheksinna kupna senaduna leigani hairi asumna mapa asina hairakpadagidi sarasu volleyball sanariba asibu yaurage haiduna khalai aduga sarana chatringaigi mamang saragi mafamda mapana volleyball sanabagi niyom kharasu takpirai masidagi sarasu mapana taklibasing adu khangle haibagi matagum makok adu nomlamduna volleyball sananabagi damak chatkirami asumna saragi mapa nikka saraga wari sanaba loiraba matungda saragi mapana yenglakpa matamda magi nupi asi Spanish nupa amaga noktuna wari sanaduna leiriba asi urami asumna leiriba asi uba matamda nik aduki matik yamna sauningba haibadu oirami adubu mana amuk machanupa aduna leikiba maikai aduda yenglakpa matamdadi machanupa adudi mafam aduda leiramdrei machanupa leiramdaba asida yamna pakhatna amuk hanna machanupi sarana chatkhiba maikai adomda laambi maramdi machanupigi matung inaduna samudra mapalomda machanupa adu chatkrabra haiduna masidagidi sara amadi nik makhoi ani punduna saragi mopwanupa adubu mafam aduda maming kauduna kanna kaurami asumna kauduna laklaba matungda nung amagi mathakta angang nupa macha ama leptuna leiramliba asi urami masidagi niknasu angang nupa macha adugi manakta sensinduna yengba matamda magi machanupa adu oiduna leirami aduga nikki machanupa asina samudra romda munna yengduna mafam aduda leiriba sea turtle sing aduna atopa mafam amada migrate tawba chatnabagi damak makhoi pulap adu punsinduna leiriba adu munna yengduna leiribani aduga nakal amaromda Mary gi research tawbagi program adusu matang aduda loisinkhirami mana ngasai nung mathaktagi phangkhiba cement manba posak adusu test tawduna yengluba matamdadi samudragi ising oiduna leirami samudragi ising adu surung tamna kari amata filter tawdabi lakpana mafam aduda samudragi thumhi sing adu paksanduna leihaubo oirami aduga mafam aduda chekhaiduna leiramliba sing adusu yamna kuidriba hapta ani mukta ngairiba chekhaiba sing oirami aduga karigumba makoina examine tawriba test tawribagi report sing asina karigumba chumba taragadi island asida leiriba mipung khudimakta loina awaba tagadoribani masidagi Mary amadi magi kalik makhoi ani adu amuk hana mountain aduda laami aduga chekhairiba sing adugi mathak thangba saruk aduda amuk hana research tawduna asengba adu khangdoknabagi damak hotnarami adubu makhoi anina mafam aduda yorokpa matamdadi amuka hena angakpa ama amuk thengnarami madudi chekhaiduna leiriba mafam adu nakan namadi makharomda namthaduna chingthaduna leiriba asi thengnarami asumna tawramliba asidagi yamna thuna makhoina porakliba khulaising adu loina pangkhalaklambi aduga chekhairiba makhul asibu onduna yengba matamda haujikti khangba ngamlei makhoina khalamliba adu chumbasu ngamlei haujik tapna nakan nama amasi adum lauthoraktuna makhada namtharaklibani haiba asisu makhoigi equipment sing asigi matengdagi loina khangba ngamlei aduga karigumba chekhairakliba asina tapna adumak lauthoraktuna mafam asida disaster thoklakpa taragadi masidagi tholakadoriba nature-gi oiba disaster asi kanagumba amatanasu thingba ngamloi haiba asisu makhoi anina khanglammi aduga nakal amaromda Geological office aduda famliba staff sing adunasu mountain asida karigumba hanaga manadaba khudongthiba thokadobagi signal kharabu phangle haiba asisu khangami
ꯑꯗꯨꯒ ꯃꯥꯎꯟꯇꯦꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯒ꯭ꯌꯥꯁꯀꯤ ꯂꯦꯚꯦꯜ ꯑꯁꯤꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯆꯥꯡ ꯌꯥꯝꯅ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯅꯦꯛꯁꯅꯦꯜ ꯒꯥꯔꯗ ꯑꯗꯨꯗ ꯄꯥꯎ ꯐꯥꯎꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯇꯨꯔꯤꯁꯁꯤꯡ ꯑꯗꯨ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯑꯇꯣꯞꯄ ꯁꯦꯐ ꯑꯣꯏꯒꯗꯕ ꯃꯐꯝ ꯑꯃꯗ ꯁꯤꯞ ꯇꯧꯊꯣꯛꯈꯤꯅꯕꯒꯤꯗꯃꯛ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯦꯔꯤꯅ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯗꯥꯏꯔꯦꯛꯇꯔ ꯑꯁꯤꯅꯁꯨ ꯈꯪꯕ ꯉꯝꯂꯦ ꯃꯦꯔꯤꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯃꯦꯔꯤ ꯑꯃꯗꯤ ꯃꯥꯒꯤ ꯀꯂꯤꯛ ꯃꯈꯣꯏ ꯑꯅꯤ ꯃꯥꯎꯟꯇꯦꯟ ꯑꯗꯨꯗ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯃꯁꯤꯗꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯦꯔꯤ ꯑꯃꯗꯤ ꯃꯥꯒꯤ ꯀꯂꯤꯛ ꯃꯈꯣꯏ ꯑꯅꯤꯗ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯑꯣꯐꯤꯁ ꯑꯁꯤ ꯇꯝꯅ ꯂꯥꯛꯅꯕꯒꯤꯗꯃꯛ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯦꯔꯤ ꯑꯃꯗꯤ ꯃꯥꯒꯤ ꯀꯂꯤꯛ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯆꯦꯈꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯩꯈꯨ ꯀꯥꯔꯛꯂꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯊꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯈꯥꯗ ꯇꯨꯔꯤꯁ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯃꯦꯔꯤꯅ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯚꯣꯜꯀꯦꯅꯣ ꯑꯃ ꯄꯣꯈꯥꯏꯔꯛꯀꯗꯣꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯗꯨꯃꯛ ꯃꯐꯝ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗ ꯑꯃꯗ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯒꯤ ꯀꯂꯤꯛ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ꯫ ꯃꯥꯗꯤ ꯍꯧꯖꯤꯛ ꯀꯣꯃꯥꯗ ꯂꯩꯔꯤ, ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯆꯠꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯁꯥꯗ ꯍꯨ ꯆꯦꯜꯂꯕ ꯒ꯭ꯌꯥꯁ ꯀꯌꯥ ꯑꯃ ꯆꯪꯈꯤꯕꯅ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯁꯥ ꯋꯥꯈꯟ ꯇꯥꯗꯕꯤ ꯀꯣꯃꯥꯗ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯨ ꯆꯦꯜꯂꯕ ꯒ꯭ꯌꯥꯁ ꯀꯌꯥ ꯑꯃ ꯊꯥꯗꯣꯔꯛꯂꯕꯁꯨ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄ, ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯁꯤꯍꯟꯕ ꯐꯥꯎꯕꯗꯤ ꯁꯤꯍꯟꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯊꯥꯗꯣꯔꯛꯂꯤꯕ ꯒ꯭ꯌꯥꯁ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯍꯥꯟꯕ ꯁ꯭ꯇꯦꯖꯅꯤ꯫ ꯑꯅꯤꯁꯨꯕ ꯁ꯭ꯇꯦꯖꯇ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯚꯥ ꯃꯍꯤ ꯀꯌꯥꯃꯔꯨꯝ ꯑꯃꯕꯨ ꯊꯥꯗꯣꯔꯛꯀꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯛꯂꯤꯕ ꯂꯥꯚꯥꯁꯤꯡ ꯑꯁꯤꯅ ꯁꯃꯨꯗ꯭ꯔꯗ ꯇꯥꯁꯟꯈꯤꯕ ꯇꯥꯔꯒꯗꯤ ꯁꯃꯨꯗ꯭ꯔ ꯑꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯁꯨꯅꯥꯃꯤ ꯑꯃꯗꯤ ꯊꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯗꯥꯏꯔꯦꯛꯇꯔ ꯑꯁꯤꯅ ꯍꯥꯏꯔꯛꯏ꯫ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯒꯨꯝꯂꯕ ꯁꯨꯅꯥꯃꯤ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯒꯅꯤ꯫ ꯁꯨꯅꯥꯃꯤ ꯑꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯥꯏꯂꯦꯟ ꯃꯆꯥ ꯃꯆꯥ ꯀꯌꯥ ꯑꯃꯕꯨꯗꯤ ꯏꯁꯤꯡꯒꯤ ꯏꯔꯣꯟꯅꯨꯡꯗ ꯑꯗꯨꯃꯛ ꯂꯨꯞꯁꯤꯟꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯒ ꯂꯩꯕꯥꯛ ꯀꯌꯥ ꯑꯃꯗꯁꯨ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯑꯃ ꯊꯣꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯁꯨꯅꯥꯃꯤ ꯑꯁꯤꯗ ꯃꯤꯑꯣꯏꯕ ꯀꯌꯥ ꯑꯃꯒꯤ ꯊꯋꯥꯏꯁꯨ ꯃꯥꯡꯒꯗꯣꯔꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯕ ꯑꯁꯤ ꯗꯥꯏꯔꯦꯛꯇꯔ ꯑꯁꯤꯅ ꯂꯣꯏꯅ ꯈꯪꯕ ꯇꯥꯔꯒꯁꯨ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯄ ꯑꯗꯨꯗꯤ ꯃꯥꯅ ꯄꯥꯝꯗ꯭ꯔꯤ, ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯐꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯗꯥꯏꯔꯦꯛ ꯗꯤꯖꯥꯁꯇꯔ ꯑꯁꯤ ꯊꯣꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯏꯚꯤꯗꯦꯟꯁ ꯄ꯭ꯔꯨꯐꯁꯤꯡ ꯑꯗꯨ ꯂꯩꯇ꯭ꯔꯤꯕꯅ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯂꯨꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔꯁꯨ ꯁꯣꯏꯗꯅ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯗꯨꯅꯅꯤ꯫ ꯃꯁꯤꯗ ꯃꯦꯔꯤꯅ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯅꯪꯅ ꯊꯤꯟꯊꯗꯨꯅ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯁꯤ ꯂꯧꯈꯠꯍꯧꯗꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯣꯔꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯥꯛꯂꯤꯕ ꯇꯨꯔꯤꯁꯁꯤꯡ ꯑꯁꯤꯕꯨꯁꯨ ꯂꯣꯏꯅ ꯊꯋꯥꯏ ꯃꯥꯡꯒꯗꯣꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯈꯟꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ, ꯊꯕꯛ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯏꯈꯠꯂꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯦꯔꯤꯅ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯀꯟꯅ ꯇꯛꯂꯛꯄ ꯑꯁꯤꯗꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅꯁꯨ ꯃꯦꯔꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯌꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯗꯨꯒꯤ ꯃꯦꯌꯔꯒ ꯎꯅꯔꯝꯃꯤ꯫ ꯃꯦꯌꯔ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯀꯣꯛ ꯑꯗꯨꯕꯨꯅꯤ꯫ ꯑꯁꯨꯝꯅ ꯃꯦꯌꯔ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯕ ꯃꯇꯝꯗ ꯃꯦꯌꯔ ꯑꯗꯨꯅꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯆꯧꯕ ꯚꯣꯜꯀꯦꯅꯣ ꯑꯃ ꯊꯣꯛꯀꯗꯣꯔꯦ ꯍꯥꯏꯕꯒꯤ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯄ ꯑꯁꯤ ꯌꯥꯅꯤꯡꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯏꯚꯤꯗꯦꯟꯁ ꯄ꯭ꯔꯨꯐ ꯑꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯗꯥꯏꯔꯦꯛꯇꯔ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯃꯦꯌꯔ ꯑꯁꯤꯅ ꯔꯤꯖꯦꯛ ꯇꯧꯔꯛꯏ, ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯄꯕ꯭ꯂꯤꯛꯇ ꯋꯥꯔꯅꯤꯡ ꯑꯦꯂꯔꯠ ꯑꯁꯤ ꯂꯥꯎꯊꯣꯛꯂꯨꯔꯕ ꯃꯇꯨꯡꯗ ꯚꯣꯜꯀꯦꯅꯣ ꯑꯁꯤ ꯄꯣꯈꯥꯏꯔꯛꯇꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯊꯕꯛ ꯐꯥꯎꯕ ꯇꯠꯀꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯦꯔꯤ ꯑꯃꯗꯤ ꯗꯥꯏꯔꯦꯛꯇꯔ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯐꯅ ꯌꯥꯝꯅ ꯇꯛꯂꯕꯁꯨ ꯃꯈꯣꯏꯒꯤ ꯃꯦꯌꯔ ꯑꯗꯨꯅꯗꯤ ꯃꯇꯝ ꯈꯖꯤꯛꯇꯪꯒ ꯉꯥꯏꯈꯤꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯛꯂꯝꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯔꯤꯖꯣꯔꯠ ꯑꯗꯨꯗ ꯅꯤꯛ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯛꯀꯤ ꯃꯐꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯥꯡꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯈꯨꯗꯛꯇ ꯃꯥꯒꯤ ꯃꯐꯝꯗ ꯄꯥꯎ ꯄꯤꯔꯛꯇꯦ ꯍꯥꯏꯗꯨꯅ ꯅꯤꯛꯀꯤ ꯃꯐꯝꯗ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯛꯅꯁꯨ
magi nupigi mafamda numit chuppa amagi oina machanupa aduda karigumba attention amata pidabi magi thokpa ama adumak tawduna lei haiduna saurami matang asida makoi ani amana amabu understand tawba ngamnadabi yamna kanna khanaduna leirami nakal amaromdana sarana tholakpa matamda ngarangi numitta mangonda volleyball sanarusi haiduna horakiba nupi aduna sarabu uba matamda yamna thina nganglaklami maramdi sarana nupi adugi video amabu share tawrubagi damaktani tasengnamakidi video adu nupa macha amana namba oirami adubu nupi asinadi tawriba khudimak saranani haiduna sarada loina tainaduna nganglaklami asumna tawrokpa sida sara mathwai nungaitraduna magi room aduda changlaktuna mahak kaptuna leirami asumna mana room manung aduda kaptuna leiringai nakandagi magi mama amadi mapa makhoi anina khanarakpagi makhol adu amuk taraklami asumna tawrokpa asida sara mikup amata fawba mafam asida panthaduna leininglamdi maram asidagi mahak tuminna pochai sing adu yomsanduna airport tamna laami asumna mana lambida lakpa matam asida Norway da leiba magi uncle amada call torami aduga magi uncle aduda mahak mafam asidagi halaknabagi damak magi ticket ama kakpiraknabagi damak hairami adubu matam asida magi uncle aduna nahak na thanda kari maramgi damak mafam adudagi halakadoribano haiduna su hangi adubu saranadi magi uncle na hangliba wahang adugi explain adu taw haiba yaramde asumna tawba asida saragi uncle adu mathwai yamna wajarami maram asidagi magi machanupi himai kauba nupi amada call torami adubu himaidi yoga class tawduna leibana call lakliba adu taramde aduga nakal amaromda Geological department adudana makhoigi leiriba device sing aduda warning alert kaya marom ama laami aduga hojikti hanadagi hena ching aduda crack setpagi sang adu hena hengalaklami aduga ching adugi maton thangba saruk adusu hanadagi hena wangkhalakliba asi makhoigi device aduda loina urami masigi signal sing asina piriba asi volcano gi ching asi sungsoi soidabi pokhailaklagani haiba asini maram asidagi director aduna air traffic control da pau ama pikirami madudi mafam asidagi aeroplane amata thokhiba amadi paisilakpa khudimak loina thingjallo haiduna asumna hairibagi maramdi volcano asi pokhairappa matamda volcano asidagi thadorakpa hu chelaba gas sing aduna paiduna leiriba aeroplane gi engine da changsinkhiba matamda aeroplane adu function leptuna pokhaiba phawba yaribani maram asigi damak aeroplane sing adu paiba amadi changlakpa sing adu loina thinghalibani adubu hojik mana piriba warning asidi khara tapthokre matam asida volcano adudagi volcano macha ama pokhairaklami asumna volcano macha ama pokhairakpa matam asida island aduda leiriba mipum khudimakti aduki matik yamna kinarami maramdi volcano asina mafam asida pokhairakpa matamda island asigi tangkhai amadi samudragi manungda lupsin khragani haiba asi makhoina loina khangami aduga karigumba adumna hek island asigi machet ama lupsin khiba matamda mafam asida yamna tamthiraba tsunami ama lakadoribani tsunami asina maram oiduna mafam asida leiriba mipum khudimak loinamak asi ana kaya ama nangadori aduga lakadoriba tsunami asi 100 meter hena wangba wave amada lakadoribani maram asina miyoibagi itihasta khwaidagi tamthiba natural disaster amasu oigadori maram asigi damak mipum khudimak yamna akiba amadi mipaiba kaya ama faunarami adubu matam asida ngasaina saradi aeroplane da tongduna leirabani adubu mana tongliba aeroplane asi hojik fawba take off tawdabi runway da leiribani plane asina runway da chenba horokpa matamda traffic control sing aduna plane adubu paikhidanaba speed adu tapthaduna lepnabagi damak hairami adubu yadabadagi adumak plane adu take off tawkhirami maramdi makhoigi mafam asigi runway asi aduki matik yamna telami maram aduna karigumba aeroplane gi speed adu handaruba taragadi runway track leitabana plane asi crash tawbagi chance yamna wangna leiribani maram asidagi aeroplane adu adumak take off tawduna paikhatkhirami masidagi himaisu magi mabungna call tawraklamba adudagi miss call leirambaduna call back tawrakpa matamdadi himaigi mafamda sara adu airport tamna chatkhre haiduna hairami asumna hairakpagi paw asi taba matamda yamna thuna masu pakhaladuna magi mapuroiba nikki manakta chenthораklami asumna mana chenthorokpa matamda ngasai volcano kaibagi maikhu marak adudagi aeroplane amana ahoba makhol amaga loinana paithorakliba asi urami asumna aeroplane adu paithoroklaba matungda mafam aduda crash tawkhirami masibu uba matamda himaidi aduki matik yamna nungaitaba amadi pakhatpasu fawrabi
ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯊꯤꯕ ꯐꯪꯗ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤ ꯇꯣꯡꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯣꯡꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯈꯣꯏ ꯑꯅꯤ ꯑꯦꯌꯔꯄꯣꯔꯠ ꯇꯝꯅ ꯆꯠꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯤꯃꯩꯒꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥꯒꯤ ꯃꯦꯁꯦꯖ ꯑꯃꯕꯨ ꯂꯥꯛꯑꯝꯃꯤ꯫ ꯍꯤꯃꯩꯒꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯐꯣꯔꯦꯟ ꯑꯦꯐꯤꯌꯔꯗ ꯊꯕꯛ ꯇꯧꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯃꯦꯁꯦꯖ ꯑꯁꯤꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯉꯁꯥꯏꯒꯤ ꯄꯥꯏꯊꯣꯛꯈ꯭ꯔꯤꯕ ꯄ꯭ꯂꯦꯟ ꯑꯗꯨ ꯀ꯭ꯔꯥꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯍꯤꯡꯍꯧꯕꯁꯤꯡ ꯑꯗꯨ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯅ ꯃꯈꯣꯏꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯣꯏꯅ ꯄꯨꯈꯠꯂꯛꯇꯨꯅ ꯊꯅꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯍꯤꯃꯩ ꯑꯃꯗꯤ ꯅꯤꯛ ꯃꯈꯣꯏ ꯑꯅꯤꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯁꯥꯔꯥ ꯑꯗꯨꯕꯨ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯔꯥ ꯑꯗꯨꯗꯤ ꯑꯁꯣꯛꯄꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯁꯨ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯇꯣꯡꯈꯤꯕ ꯄꯦꯁꯦꯟꯖꯔ ꯑꯃꯗꯤ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯐꯪꯂꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯂꯤꯁ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯕ ꯃꯇꯝꯗꯒꯤ ꯈꯪꯕ ꯉꯝꯃꯦ ꯑꯗꯨꯗꯤ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯁꯥꯔꯥ ꯑꯁꯤꯗꯤ ꯇꯣꯡꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯣꯛꯄꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯗꯤ ꯁꯥꯔꯥ ꯑꯗꯨ ꯌꯥꯎꯗꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯔꯥ ꯑꯗꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯊꯤꯕ ꯐꯪꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯛꯄ ꯃꯇꯝꯗ ꯅꯤꯛ ꯑꯃꯗꯤ ꯍꯤꯃꯩ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯧꯕꯅꯣ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯁꯥꯔꯥ ꯑꯁꯤ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯔꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ ꯃꯗꯨꯗꯤ ꯁꯥꯔꯥ ꯑꯁꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯁꯣꯐꯥ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯁꯥꯔꯥ ꯑꯁꯤ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯇꯣꯡꯒꯗꯧꯕꯒꯤ ꯇꯧꯔꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯁꯥꯔꯥꯒꯤ ꯃꯐꯝꯗ ꯉꯥꯡꯂꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯖꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯅ ꯉꯥꯡꯈ꯭ꯔꯤꯕ ꯇꯧꯈ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯣꯏꯈ꯭ꯔꯦ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗꯒꯤ ꯁꯥꯔꯥ ꯑꯗꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯥꯔꯥ ꯑꯁꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯦꯁꯦꯖ ꯑꯃꯅꯁꯨ ꯀꯜꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯖꯤꯑꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯗꯨꯗ ꯑꯃꯨꯛ ꯎꯠꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤꯗꯃꯛ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯤꯇꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯁꯥꯏꯟꯇꯤꯁꯠ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯣꯏꯅ ꯄꯨꯊꯣꯛꯈꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯏꯟꯇꯤꯁꯠ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯃꯦꯌꯔ ꯑꯗꯨꯅꯗꯤ ꯑꯌꯥꯕ ꯄꯤꯔꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯑꯣꯞꯁꯟ ꯀꯔꯤ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯅꯤ꯫ ꯃꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯦꯌꯔ ꯑꯁꯤꯅ ꯌꯥꯗ꯭ꯔꯤꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯈꯨꯗꯛꯇ ꯃꯁꯤꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯄꯥꯏꯈꯠꯂꯨꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯅꯒꯅꯤ꯫ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁ ꯑꯗꯨꯗ ꯌꯥꯎꯔꯨꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯔꯗꯨꯅ ꯃꯁꯥꯗ ꯄꯥꯈꯠꯈꯤꯕꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯀꯗꯣꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯃꯦꯌꯔ ꯑꯁꯤꯅ ꯈꯨꯗꯛꯇ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯄ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯔꯨꯕ ꯊꯕꯛ ꯑꯃꯁꯨ ꯑꯣꯏꯒꯗꯣꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯚꯣꯜꯀꯦꯅꯣꯁꯤꯡ ꯑꯁꯤꯗꯒꯤ ꯃꯩꯈꯨ ꯈꯛꯇꯃꯛ ꯊꯥꯗꯣꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯌꯥꯝꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯨꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯐꯥꯎꯕ ꯇꯠꯄꯒꯤ ꯆꯥꯟꯁ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯅ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅꯁꯨ ꯈꯪꯉꯦ ꯃꯦꯌꯔ ꯑꯁꯤꯅ ꯀꯔꯤ ꯑꯃꯠꯇ ꯄꯕ꯭ꯂꯤꯛ ꯃꯤꯌꯥꯝꯗ ꯑꯦꯂꯔꯠ ꯑꯁꯤ ꯂꯧꯊꯣꯛꯑꯁꯤ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯥꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯁꯥꯒꯤ ꯑꯣꯏꯕ ꯗꯤꯁꯤꯖꯟ ꯑꯃꯕꯨ ꯂꯧꯔꯝꯃꯤ ꯃꯗꯨꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯦꯔꯤ ꯑꯃꯗꯤ ꯃꯥꯒꯤ ꯀꯂꯤꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅ ꯆꯠꯈ꯭ꯔꯣ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯍꯧꯔꯤꯕ ꯑꯁꯤ ꯃꯥ ꯈꯛꯇꯃꯛ ꯑꯣꯏꯒꯗꯣꯔꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯊꯣꯛꯂꯛꯀꯗꯣꯔꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯥꯔꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯗꯥꯏꯔꯦꯛꯇꯔ ꯑꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯦꯔꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯅꯕꯒꯤꯗꯃꯛ ꯐꯤꯔꯦꯞꯇꯤ ꯂꯧꯔꯝꯃꯤ ꯃꯔꯝꯗꯤ ꯃꯥꯒꯤꯗꯃꯛ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯗꯨꯒꯤꯗꯃꯛ ꯈꯜꯂꯒ ꯃꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯦꯔꯤꯒꯤ ꯃꯐꯝꯗ ꯄꯥꯎ ꯑꯃꯕꯨ ꯂꯥꯛꯑꯝꯃꯤ ꯃꯗꯨꯗꯤ ꯕꯥꯔꯗ ꯃꯥꯒꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯗꯨ ꯌꯨ ꯌꯥꯝꯅ ꯊꯛꯆꯤꯟꯗꯨꯅ ꯀꯥꯔꯟ ꯇꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯃꯦꯔꯤꯁꯨ ꯃꯥꯒꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯕꯥꯔꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯦꯔꯤꯒꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯗꯨ ꯄꯨꯂꯤꯁꯁꯤꯡꯅ ꯐꯥꯒꯗꯧꯕꯒꯤ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯒꯤ
ꯃꯥꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯐꯖꯗꯕ ꯃꯦꯅꯔ ꯀꯌꯥ ꯑꯃ ꯎꯠꯂꯨꯕꯗꯒꯤ ꯃꯦꯔꯤꯕꯨ ꯑꯣꯏꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯐꯥꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯦꯔꯤꯒꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯁꯤꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛ ꯃꯥꯅꯁꯨ ꯈꯪꯕ ꯉꯝꯂꯦ ꯃꯥꯒꯤ ꯃꯆꯦ ꯑꯁꯤꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯤꯕ ꯑꯁꯤ ꯃꯥꯅ ꯀꯥꯔꯟ ꯇꯥꯔꯨꯕ ꯑꯗꯨꯒꯤꯗꯃꯛ ꯃꯥꯒꯤ ꯃꯆꯦ ꯑꯁꯤ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯤꯕꯅꯤ ꯍꯥꯏꯕ꯫ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯃꯦꯔꯤꯕꯨ ꯎꯅꯅꯕꯒꯤꯗꯃꯛ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯗꯨ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯆꯦꯒꯤ ꯃꯐꯝꯗ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯣꯌꯔ ꯑꯗꯨꯕꯨ ꯅꯦꯛꯇꯨꯅ ꯏꯆꯦꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯧꯖꯤꯛ ꯃꯇꯝ ꯀꯔꯤ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯚꯣꯜꯀꯦꯅꯣ ꯑꯁꯤ ꯃꯇꯝ ꯑꯃꯍꯦꯛꯇꯗ ꯄꯣꯈꯥꯏꯅꯤꯡꯕ ꯃꯇꯝꯗ ꯄꯣꯈꯥꯏꯔꯛꯀꯗꯣꯔꯤ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯅꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯍꯪꯂꯤꯕ ꯋꯥꯍꯪꯗꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯁꯤꯅ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯑꯥꯏꯂꯦꯟ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯃꯐꯝ ꯀꯗꯥꯏꯗ ꯆꯦꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯚꯣꯜꯀꯦꯅꯣ ꯆꯤꯡ ꯑꯁꯤꯗꯒꯤ ꯃꯩꯈꯨ ꯈꯛꯇꯃꯛ ꯊꯥꯗꯣꯔꯛꯄ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅꯁꯨ ꯂꯣꯏꯅ ꯈꯪꯏ ꯚꯣꯜꯀꯦꯅꯣ ꯆꯤꯡ ꯑꯁꯤꯗꯒꯤ ꯃꯩꯈꯨ ꯐꯖꯅ ꯊꯥꯗꯣꯔꯛꯄ ꯍꯧꯔꯕꯗꯤ ꯚꯣꯜꯀꯦꯅꯣ ꯑꯁꯤ ꯁꯣꯏꯗꯕꯤ ꯀꯥꯏꯔꯛꯂꯒꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯚꯣꯜꯀꯦꯅꯣ ꯑꯁꯤꯅ ꯄꯣꯈꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯁꯔꯨꯛ ꯈꯔꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯁꯃꯨꯗ꯭ꯔꯗ ꯑꯗꯨꯃꯛ ꯂꯨꯞꯈ꯭ꯔꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯁꯨꯅꯥꯃꯤ ꯑꯃ ꯂꯥꯛꯀꯗꯣꯔꯤ꯫ ꯁꯨꯅꯥꯃꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯑꯋꯥꯐꯝꯗ ꯂꯣꯏꯅ ꯇꯥꯒꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯗꯣꯔꯤꯕ 100 ꯃꯤꯇꯔ ꯍꯦꯟꯅ ꯋꯥꯡꯕ ꯁꯨꯅꯥꯃꯤ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯏꯇꯤꯍꯥꯁꯇꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯅꯦꯆꯔꯅ ꯃꯥꯡꯍꯟ ꯇꯥꯍꯟꯕ ꯗꯤꯖꯥꯁꯇꯔ ꯑꯗꯨ ꯑꯣꯏꯒꯗꯣꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯚꯣꯜꯀꯦꯅꯣ ꯑꯥꯏꯂꯦꯟ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯣꯟꯁꯇꯔ ꯑꯃ ꯍꯥꯟꯅꯗꯒꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯍꯧꯒꯠꯂꯛꯀꯗꯧꯕꯒꯨꯝ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯂꯕ ꯃꯩꯈꯨ ꯃꯌꯥꯝ ꯑꯃ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯛ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨ ꯃꯈꯣꯏꯗ ꯂꯥꯛꯀꯗꯣꯔꯤꯕ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯈꯨꯗꯤꯡꯃꯛ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯕꯤ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯍꯤꯃꯩꯒꯤ ꯃꯐꯝꯗ ꯐꯣꯟ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯐꯣꯟ ꯑꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯃꯩꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯑꯥꯏꯂꯦꯟ ꯑꯗꯨ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤꯒꯨꯝꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯠꯇ ꯂꯥꯎꯊꯣꯛꯇ꯭ꯔꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯗꯨꯝꯅ ꯇꯧꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯅ ꯀꯤꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃꯁꯨ ꯇꯥꯒꯗꯣꯔꯤ꯫ ꯃꯔꯝ ꯑꯗꯨꯒꯤꯗꯃꯛ ꯒꯣꯚꯔꯟꯃꯦꯟꯠꯅ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯗꯨꯅ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯊꯣꯛꯀꯗꯣꯔꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯅ ꯂꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯕꯨ ꯊꯣꯛꯂꯛꯅꯕꯒꯤꯗꯃꯛ ꯖꯍꯥꯖ ꯑꯃ ꯕꯨꯛ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯖꯍꯥꯖ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯅꯈꯣꯏꯅ ꯊꯪꯅꯕ ꯑꯥꯏꯂꯦꯟ ꯑꯃꯗ ꯂꯥꯛꯀꯗꯧꯕꯅꯤ꯫ ꯑꯗꯨꯒ ꯑꯥꯏꯂꯦꯟ ꯑꯗꯨꯗꯒꯤꯗꯤ ꯄ꯭ꯂꯦꯟ ꯇꯣꯡꯗꯨꯅ ꯑꯗꯨꯃꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯒꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯤꯃꯩꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯖꯍꯥꯖ ꯑꯗꯨꯅ ꯆꯠꯀꯗꯣꯔꯤꯕ ꯑꯁꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯅꯤꯠ 10 ꯈꯛꯇꯃꯛ ꯉꯥꯏꯔꯦ꯫ ꯃꯤꯅꯤꯠ 10 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯖꯍꯥꯖ ꯑꯗꯨ ꯇꯝꯅ ꯆꯠꯍꯧꯗ꯭ꯔꯕꯗꯤ ꯖꯍꯥꯖ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯠꯈ꯭ꯔꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯖꯍꯥꯖ ꯑꯗꯨ ꯅꯪꯍꯧꯗꯕ ꯇꯥꯔꯒꯗꯤ ꯃꯇꯨꯡ ꯇꯥꯕꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯖꯍꯥꯖꯇ ꯆꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤꯁꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯅꯪꯉꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗꯒꯤꯗꯤ ꯍꯤꯃꯩ ꯃꯇꯝ ꯑꯃꯠꯇ ꯃꯥꯡꯍꯟꯗꯕꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯣꯝꯁꯟꯕ ꯍꯧꯔꯛꯏ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕꯒꯤꯗꯃꯛ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯣꯏꯁꯟꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯁꯥꯔꯥꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯒ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯑꯗꯨ ꯄꯥꯝꯂꯝꯃꯤ꯫ ꯁꯥꯔꯥꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯕꯨ ꯄꯨꯈꯤꯅꯕꯒꯤꯗꯃꯛ ꯊꯣꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯅꯗꯤ ꯀꯔꯤꯒꯨꯝꯕ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯄꯤꯔꯛꯑꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯍꯤꯃꯩꯅ ꯁꯥꯔꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯆꯠꯀꯗꯣꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯊꯦꯡꯃꯟꯈ꯭ꯔꯦ꯫ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕꯗ ꯁꯣꯏꯗꯅ ꯇꯥꯒꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯗꯣꯔꯤꯕ ꯁꯨꯅꯥꯃꯤ ꯑꯁꯤ ꯃꯇꯝ ꯑꯃꯍꯦꯛꯇꯗ ꯂꯥꯛꯄ ꯌꯥꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯒꯅꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯔꯤꯒꯨꯝꯕ ꯇꯦꯛꯁꯤ ꯑꯃꯠꯇꯕꯨ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯅꯥꯀꯟꯗ ꯈꯥꯝꯃꯝꯕ ꯒꯥꯔꯤ ꯑꯃꯗ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨ ꯂꯣꯏꯅ ꯀꯥꯍꯜꯂꯕ ꯃꯇꯨꯡꯗ ꯅꯤꯛꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯊꯧꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯒꯥꯔꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯋꯥꯀꯔ ꯑꯃꯒꯤꯅꯤ꯫ ꯃꯁꯤꯗꯒꯤ ꯒꯥꯔꯤ ꯄꯨꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯋꯥꯀꯔꯁꯤꯡ ꯑꯗꯨꯅꯁꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯋꯥꯀꯔꯁꯤꯡ ꯑꯗꯨꯅ ꯇꯥꯟꯅꯔꯛꯄ ꯎꯕ ꯃꯇꯝꯗ ꯅꯤꯛ ꯒꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ
ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯖꯍꯥꯖ ꯂꯩꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯋꯥꯀꯔꯁꯤꯡ ꯑꯗꯨꯅ ꯂꯦꯞꯇꯕꯤ ꯇꯥꯟꯅꯔꯛꯄꯅ ꯃꯐꯝ ꯑꯁꯤꯗ ꯅꯤꯛ ꯑꯁꯤꯕꯨ ꯐꯥꯈꯤꯔꯝꯃꯤ ꯑꯗꯨꯒ ꯋꯥꯀꯔꯁꯤꯡ ꯑꯗꯨꯅ ꯀꯣꯏꯁꯟꯗꯨꯅ ꯅꯤꯛꯄꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯅꯤꯛꯀꯤ ꯐꯦꯃꯤꯂꯤ ꯑꯗꯨꯗꯤ ꯖꯍꯥꯖ ꯃꯆꯥ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯩꯔꯕꯅꯤ ꯋꯥꯀꯔꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯅꯤꯛꯅ ꯃꯥꯒꯤ ꯋꯥꯂꯦꯠ ꯑꯗꯨ ꯄꯤꯗꯨꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯅ ꯇꯣꯡꯈꯤꯕ ꯖꯍꯥꯖ ꯑꯗꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯐꯦꯃꯤꯂꯤꯅ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯖꯍꯥꯖ ꯑꯁꯤꯕꯨ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯌꯦꯡꯉꯒ ꯂꯩꯍꯧꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯥꯔꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯃꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯌꯥꯝꯂꯕ ꯁꯥꯔꯥꯒꯤ ꯃꯤꯁꯀꯣꯟ ꯀꯌꯥꯃꯔꯨꯝ ꯑꯃ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯊꯤꯟꯊꯗꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅꯁꯨ ꯁꯥꯔꯥꯗ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯂꯝꯃꯤ ꯁꯥꯔꯥꯒꯤ ꯃꯐꯝꯗ ꯀꯣꯜ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯥꯔꯥꯅ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯕꯨ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯃꯥꯅ ꯂꯩꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤ ꯚꯣꯜꯀꯦꯅꯣ ꯁꯣꯏꯗꯅ ꯄꯣꯈꯥꯏꯔꯛꯂꯒꯅꯤ ꯑꯗꯨꯝꯅ ꯍꯦꯛ ꯄꯣꯈꯥꯏꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯁꯨꯅꯥꯃꯤ ꯑꯃ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯚꯣꯜꯀꯦꯅꯣ ꯆꯤꯡ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯅꯤꯛꯄ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯚꯣꯜꯀꯦꯅꯣ ꯑꯁꯤ ꯄꯣꯈꯥꯏꯔꯛꯀꯗꯧꯔꯕꯅꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯃꯊꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯐꯝꯗꯁꯨ ꯍꯧꯖꯤꯛ ꯚꯣꯜꯀꯦꯅꯣ ꯑꯁꯤ ꯄꯣꯈꯥꯏꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯁꯤꯒꯅꯦꯜ ꯑꯗꯨ ꯂꯥꯛꯂꯕꯅꯤ ꯃꯁꯤꯗꯒꯤ ꯃꯇꯝ ꯑꯃꯠꯇ ꯃꯥꯡꯍꯟꯗꯕꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯦꯌꯔ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯚꯣꯜꯀꯦꯅꯣ ꯑꯃ ꯄꯣꯈꯥꯏꯔꯛꯀꯗꯧꯔꯦ ꯃꯔꯝ ꯑꯗꯨꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯣꯟꯊꯣꯛꯈꯤꯅꯕꯒꯤꯗꯃꯛ ꯏꯃꯥꯔꯖꯦꯟꯁꯤ ꯑꯦꯂꯔꯠ ꯑꯃ ꯄꯤꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯤꯛ ꯑꯗꯨ ꯃꯥꯒꯤ ꯐꯦꯃꯤꯂꯤꯅ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯖꯍꯥꯖ ꯑꯗꯨꯕꯨ ꯇꯥꯟꯅꯅꯕꯒꯤꯗꯃꯛ ꯕꯣꯠ ꯃꯆꯥ ꯔꯦꯟ ꯁꯥꯟꯇꯣꯛꯄ ꯃꯐꯝ ꯑꯃꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯕꯣꯠ ꯑꯃꯕꯨ ꯋꯥꯏꯅꯕꯒꯤꯗꯃꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯏꯃꯥꯔꯖꯦꯟꯁꯤ ꯑꯦꯂꯔꯠ ꯑꯗꯨ ꯂꯥꯎꯊꯣꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯅꯤꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯕ ꯁ꯭ꯇꯥꯐ ꯑꯗꯨꯅ ꯅꯤꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯑꯗꯨ ꯌꯥꯔꯛꯂꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯛꯅ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯂꯥꯛꯄꯗꯒꯤ ꯃꯥꯒ ꯃꯔꯨꯞ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯅꯤꯛꯀꯤ ꯃꯐꯝꯗ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯖꯍꯥꯖ ꯑꯃꯕꯨ ꯅꯦꯛꯑꯦ ꯖꯍꯥꯖ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯖꯍꯥꯖ ꯃꯆꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯖꯍꯥꯖ ꯃꯆꯥ ꯑꯁꯤꯗ ꯇꯣꯡꯒꯗꯧꯔꯤꯕ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯔꯣꯏꯕ ꯄꯦꯁꯦꯟꯖꯔ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯖꯍꯥꯖ ꯑꯁꯤꯗ ꯃꯤ ꯂꯣꯏꯅ ꯄꯤꯛ ꯊꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯖꯍꯥꯖ ꯃꯆꯥ ꯑꯗꯨꯅ ꯊꯧꯗꯣꯛꯄ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯚꯣꯜꯀꯦꯅꯣ ꯑꯗꯨ ꯄꯣꯈꯥꯏꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃꯁꯨ ꯑꯉꯥꯡ ꯑꯃ ꯄꯝꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥ ꯑꯁꯤ ꯌꯥꯝꯅ ꯄꯤꯛꯂꯤ ꯑꯗꯨꯅ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯄꯒ ꯍꯥꯏꯖꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯅꯤꯛꯅ ꯃꯍꯥꯛ ꯖꯍꯥꯖ ꯃꯆꯥ ꯑꯁꯤꯗꯒꯤ ꯀꯨꯝꯍꯧꯔꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯍꯨꯠꯇ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯣꯏꯅ ꯍꯥꯞꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯞꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯃꯦꯔꯤꯒꯤ ꯀꯂꯤꯛ ꯑꯗꯨ ꯀꯣꯃꯥꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯃꯥꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯇꯧꯔꯝꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯁꯥꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯚꯣꯜꯀꯦꯅꯣ ꯑꯁꯤ ꯄꯣꯈꯥꯏꯕ ꯍꯧꯔꯛꯂꯦ ꯍꯥꯏꯕ ꯃꯥꯅꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥ ꯚꯣꯜꯀꯦꯅꯣ ꯑꯁꯤ ꯄꯣꯈꯥꯏꯔꯛꯂꯦ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯄꯥꯈꯠꯄ ꯑꯃꯠꯇꯗꯤ ꯐꯥꯎꯔꯝꯗꯦ ꯃꯔꯝꯗꯤ ꯃꯥꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯚꯣꯜꯀꯦꯅꯣ ꯆꯤꯡ ꯑꯁꯤ ꯄꯣꯈꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯨꯅ ꯂꯩꯔꯕꯅꯤ ꯃꯁꯤꯗꯒꯤ ꯃꯦꯔꯤꯒꯤ ꯀꯂꯤꯛ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯍꯣꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯤꯕꯨ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯤꯛ ꯑꯗꯨ ꯚꯣꯜꯀꯦꯅꯣ ꯄꯣꯈꯥꯏꯔꯛꯄꯒꯤ ꯆꯤꯡ ꯑꯗꯨꯗꯒꯤ ꯂꯥꯚꯥ ꯃꯌꯥꯝ ꯑꯃ ꯆꯦꯟꯊꯔꯛꯂꯤꯕ ꯃꯩꯈꯨ ꯃꯌꯥꯝ ꯑꯃ ꯀꯥꯔꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗꯤ ꯃꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯅ ꯃꯥꯒꯤ ꯅꯨꯄꯤ ꯍꯤꯃꯩꯒꯤ ꯃꯐꯝꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯂꯩꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯜꯂꯛꯄ ꯅꯠꯇ꯭ꯔꯒ ꯍꯜꯂꯛꯇꯕ ꯍꯥꯏꯕꯗꯨꯗꯤ ꯂꯥꯏꯕꯛꯀꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯦꯔꯤꯒꯤ ꯃꯧꯄꯥꯅꯨꯄꯥ ꯑꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗꯒꯤ ꯁꯣ ꯑꯃ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯆꯦꯕꯨ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯊꯥꯗꯣꯛꯑꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯕ ꯄ꯭ꯔꯤꯖꯅꯔꯁꯤꯡꯕꯨꯁꯨ ꯂꯣꯏꯅ ꯊꯥꯗꯣꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯅꯤꯛꯀ ꯊꯦꯡꯅꯔꯝꯃꯤ ꯅꯤꯛꯅꯁꯨ ꯃꯦꯔꯤꯒꯤ ꯃꯐꯝꯗ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯕꯣꯠ ꯃꯆꯥ ꯑꯃꯠꯇꯕꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯃꯦꯔꯤꯒꯤ ꯃꯧꯄꯥꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯃꯐꯝꯗ ꯁ꯭ꯄꯤꯗ ꯕꯣꯠ ꯃꯆꯥ ꯑꯃꯕꯨ ꯂꯩ ꯃꯗꯨ ꯃꯥꯅ ꯉꯥ ꯐꯥꯕ ꯆꯠꯄ ꯃꯇꯝꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯍꯧꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯁꯥ ꯑꯃ ꯎꯔꯛꯂꯝꯃꯤ
Masidagi yamna thuna Nick Mary amadi Marygi mopwanupa adu board aduna leiriba mafam aduda laami asumna board aduda tongduna chatlage haiduna tauringai matam aduda makhoigi maningdagi nongmai paiba miyoi ama laami aduga gun point tawduna makhoibu board macha adudagi kumlaknabagi damak hairami masida miyoi adugi mafamda Maryna makhoigi board asida masu punna tongduna chatkrasi mafam asida mi tongnabagi damak amasu hangduna leiri haiduna hairai wafam asibu nongmai paiba miyoi aduna di yaraklamde maramdi magi matungda magi marup kaya amasu lakli haiduna masidagi makhoi masen sing asi marai jenaba hauраklami asumna marai jenarakpa matamda nongmai paiduna lakpa miyoi aduna nongmai adu kapthorakpa matamda Marygi mopwanupa aduda palami nongmaina panba asidagi Marygi mopwanupa adu mafam asida khudakta sirami asumna mopwanupana siba asi uba matamda Mary aduki matik yamna kapsaduna leirami matam asida yamna thuna Nickna mabu makhut paiduna chingsalaba matungda speedboard macha aduda tonghalami matam asida nongmai paiba nupa adugi miyoi geng kaya amasu mafam asida yausalak-labani adubu Nickna makhoigi mafamda nongmai namduna makhoi mafam adudagi lengdana leinabagi damak gun point tawraba matungda Nick amadi Mary makhoi ani speedboard adu thauduna mafam asidagi thoklak-lami makhoina speedboard adu thaudorakpa matamda Nickki mafamda message amabu laami mangonda message tharakliba asi magi nupi Himaigi mopwanupanani magi mafamda location amasu tharaklami yamna athuba matamda mafam asi yaunaba laktrabadi nakhoi sungsoi soidana siragani haidunasu message asida hairaklami aduga mana tharakliba mafam asidadi volcano pokhairakpa matam asida asoi angam jaudanaba safe zone su lei haiduna masidagi makhoi anisu yamna thuna island asibu yaunabagi damak board adu yangna thauduna laami nakal amaromdana island aduda leiriba airport aduda ulaklami airport asida hujik leiriba asi island asigi oina iroi loina paithokidauba flight adu khaktamak ngairami maram asidagi airport asida mi mayam ama flight asibu tongnabagi damak thomjinnaraklammi aduga mafam asida makhoigi passport adu check tongnabagi damak leirami masida himai amadi magi macha anisu leiribani aduga himaina magi passport adubu pisanba matamda passport asi mari suduna leirami masida himaina asumna hairami passport ama heliba asi magi nupa Nickini mahak athuba matamda airport asida yausalak-lagani haiduna masidagi airport authority sing aduna makhoigi mafamda handband amamam piraklami handband asi phaba miyoi sing khaktamak plane asida tongduna mafam asidagi thokpa yagadoribani matam asida saradi magi mamanabi adugi damak yamna thawai warami aduga mafam asida magi mamanabi adu lakpra haiduna tung hanna adumak yengduna leirami asumna leiringai matam asida mamanabi adusu yoraklami adubu mamanabi adudi magi mafamda handband adu leitabana plane aduda tongduna chatpa yaroidori masidagi sarana magi mapagi handband adu lauthokduna magi mamanabi adugi mafamda pirami aduga plane manung aduda himai amadi magi machanupa adudi hanana tongduna leirabani makhoi anisu hojik fawba sarana plane asida karaktaba asida thawai yamna warami masidagi himai amadi magi machanupa makhoi anina sarabu lakpra haibadu yengnabagi damak plane asidagi kumnaba tawrami adubu plane asida tongliba miyam aduna makhoibu kumdanabagi damak haiba matamdasu yaramde nakal amaromdana director amadi protective suit amamam setuna volcano island aduda laami maramdi makhoi anina khangami adudi hojik mafam asibu thadoktuna chatpa haibasi karisu oithoklaroi maram asigi damak volcano ching aduda leptuna volcano aduna pokhairakpa adu yengduna leirami aduga kalik aduna red wine bottle amabu puthoraktuna mafam asida thakke haiduna tauringai matam aduda volcano ching asi khanghodabi pokhairaklambi asumna volcano ching asi pokhairakpa matamda makhoigi island asi saruk ani thokna kaikhirami asumna island adugi saruk tangkhai ama isingda lupsalakpa matam aduda yamna chawraba isingi web amabu saraklami nakal amaromdana sara amadi magi mamanabi makhoi anina plane manung aduda kakhalakpa matamda magi mama amadi mawpanupa adudi plane manung aduda yawba uramde plane manung aduda makhoi anibu thirakpa matamdasu thiba phanglamde asumna thiba phangdana leiringai plane adugi crew sing aduna makhoigi phampham sing aduda fajana famduna seatbelt adu fajanduna leinabagi damak hairambi maramdi makhoigi plane asi hojik athuba matamda take off tawgadorabani nakal amaromdana himai amadi machanupa aduna sara adubu mafam kadaida leige haiduna koithi thiduna leirami asumna leiringai matam asida himaigi mafamda magi mopwanupana message amabu tharaklami madudi mana leiriba island asidasu
lakadoriba tsunami asidagi ngakthokpa ngamba safe zone ama lei haiduna masidagi yamna thuna himai amadi magi machanupa makhoi ani safe zone adu tamna senkhirami himai gi machanupa asi masada laina ama leijaba taragasu geological gi maramda fajana khangba oibana makhoi gi safe zone asi mafam asida oiragani haiba asi mana khangami aduga mafam asigi airport ta leiramliba staff sing adusu makhoi gi matung inaduna chelaklami aduga hauji tsunami asigi ising asi airport asigi railway asidasu yoraktuna plane adu take off tawba nangringai plane adubusu adumak tsunami aduna maram oiduna pokhairami nakal amaromdana Nick amadi Mary makhoi anisu island adugi safe zone mafam aduda yoraklami makhoi anina yorakpa matamda mafam asida yamlaba miyam amasu leirami maramdi himaigi mawpanupa aduna miyam sing asida island asida leiba safe zone adu haibadagi mafam asida makhoi sing adu mathwai kanjanabagi damak loina leiramlibani yamna chawba tsunami aduna lakpa matamda makhoina leiriba island asigi mafam ayambasu loina tamthina mang takpa haibadu oihalami adubu hauji makhoina leiriba safe zone asi khaktamak tsunami gi kallaba ithak aduna sohanba ngamlamde aduga mafam asigi safe zone asibu himaigi mokpanupa adunasu personal oina loina lauthoami mafam aduda chatpa miyoi khaktamak hingani mafam adu yognaba loina chatlo haidunasu himaigi mokpanupa aduna lauthoami mafam asida lakliba miyam sing aduda himaigi mokpanupa aduna loina message thaduna mafam asigi safe zone asibu khanghanba oirami aduga mafam asida hauji niknasu magi family adubu kadaida leige haiduna thiraklami mana asum thirakpa matamda atopa miyoi singna hairakpa adu tarami madudi mafam asigi ayamba loina tsunami asina maram oiduna amang ata thohankhre hauji island asida sohoudabi leiriba asi mafam asi khaktani aduga island asidagi iroi loibo oina paithokadoriba plane adusu tsunami asina maram oiduna aduma crash tawkhre haiduna wafam asi tabadagidi hauji nikna sukhalami adudi makhoigi family asigi iroi loibo oina hinghauriba asi ma khaktamak ngaire haiduna asumna khalluba matamda nik asi aduki matik yamna wakhan warami asumna nikna leiringai matam asida plane crash tawba aduda miyoi kharadi hinghaure haiduna hairaklami aduga aikhoida ulakliba asi sara adu plane crash adudagi gyan taraktuna leiriba asi urami aduga magi mamanabi adudi hojik fawba gyan tadraduna leirami saranasu magi mamanabi adubu yamna kanna gyan taraknabagi damak honaduna leirami aduga flight attendant sing adunasu mateng pangbiduna saragi mamanabi adubu yamna kanna hotnaraba matungda kona thangda saragi mamanabi adusu gyan taraklami masidagi makhoina plane adudagi tholakpa matamdadi mafam asi loinamak mangtaktuna leirami aduga mafam asigi akoiba pumba tsunami aduna maram oiduna loinamak mangtahankibasu oirami asumna lakhiba yamna tamthiba tsunami asina island macha singbudi pulap oina ising manungda lupsankhre aduga island sing aduda leramba miyoi singdi loinamak sikhre haiduna su hairami aduga nakal amaromda safe zone aduda Nick amadi himai machanupaga tawduna makhoi ahum punna thengnarami makhoi ahum unaba matam asida yamna su haraurami aduga makhoigi machanupi sara adubu amuk hana uba phanglaroidra mahak hinglibra natraga sikhrabra haibadu khangdabagi damak mathai waraduna makhoi mafam asida su kapsarami asumna mathoi wana makhoina kaptuna leiringai matam asida mafam asida rescue helicopter amabu taraklami aduga rescue helicopter adudagi sarabu kumlakliba asi uba matamda makhoi yamna harauzarami asumna makhoigi family punna thengnaba asida yamna harauna awaba singadu kauthokduna momon noktuna leirami adubu makhoiga lakminaba miyoi amadi tumina leptuna yamna mathoi wana leirami hojik yamna nungaitana leptuna leiriba asi atei kana sunati Mary di magi punsida magi mawpanupa natana atei kana amata leitrabani adubu mawpanupa adunadi makhoibu kalamduna hojik taibangpan asi thadokduna chatkrabani maram aduna hojik Mary na kanagi asadabu hinglugani asumna yamna wakhan nungaitana leptuna leiriba asi utlaba matungda movie asi matang swaida loisinkhirami ngasigi aigi movie explanation asida wahi wata soiba amadi asoi aran kaya marom ama yaurabasu mayamgi mafamda ngakpiu haibo wafam thamjari